ꯆꯥꯛꯈꯨꯝꯗꯣ ꯇꯣꯉꯥꯜꯂꯕꯅꯤꯅ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯊꯣꯡꯉꯒ ꯑꯁꯦ ꯃꯅꯥꯁꯦ ꯃꯥꯅ ꯍꯦꯛꯄꯤꯔꯦꯕ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯕ ꯀꯩꯅꯣ ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯄꯗꯣ ꯌꯥꯝ ꯂꯤꯛꯏꯌꯦꯕ ꯑꯗꯨꯒ ꯑꯁꯤ ꯃꯥꯅ ꯑꯃꯨꯛ ꯍꯦꯛꯄꯤꯔꯛꯏꯅꯦ ꯃꯣꯏꯅ ꯍꯦꯛꯄꯅꯤꯅꯅꯦ ꯀꯌꯥꯝ ꯌꯥꯝꯉꯣ ꯁꯤ ꯁꯨꯛ ꯌꯥꯝꯁꯦ ꯃꯜꯂꯛꯏꯅꯦ ꯑꯩꯅ ꯀꯥꯡ ꯆꯤꯛꯄꯅ ꯍꯦꯛꯆꯜꯂꯛꯑꯕꯅꯤꯅꯅꯦ ꯂꯪꯊꯣꯛꯄꯁꯦ ꯄꯥꯝꯃꯨꯏ ꯈꯤꯇꯪꯗꯤ ꯉꯥꯏꯔꯦ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦ ꯐꯝꯕ ꯉꯝꯗꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯦꯛꯂꯛꯎꯀꯣ ꯅꯨꯄꯥ ꯈꯪꯗꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯦꯛꯂꯛꯎ ꯎꯇꯤ ꯇꯧꯗꯣꯏꯔꯥ ꯈꯔ ꯍꯦꯛꯂꯛꯎ ꯊꯤꯔꯒ ꯍꯥꯎꯅ ꯇꯧꯒꯦ ꯍꯥꯎꯇꯅ ꯍꯥ ꯍꯧꯕꯅꯤ ꯀꯥꯏꯗꯅꯣ ꯀꯥꯡ ꯆꯤꯛꯄꯅ ꯁꯤ ꯈꯔ ꯂꯪꯊꯣꯛꯄꯤꯒꯗ꯭ꯔꯥꯅ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯎꯇꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯁꯤꯜꯆꯔꯗ ꯆꯥꯕꯗꯗꯤ ꯁꯨꯝꯕ ꯎꯇꯤꯁꯦ ꯂꯩꯖꯗꯕꯅꯤꯅꯅꯦ ꯕꯤꯂꯥꯇꯤ ꯁꯨꯊꯥ ꯑꯣꯏꯅ ꯍꯥꯞꯄꯤꯗꯅ ꯌꯨꯝꯗ ꯂꯥꯛꯑꯕꯅꯤꯅ ꯎꯠꯀꯤ ꯎꯇꯤ ꯑꯗꯨꯅ ꯑꯣꯏꯅ ꯆꯥꯕꯤ ꯂꯩꯕ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯒꯦꯠꯀꯤ ꯆꯥꯕꯤꯁꯨ ꯌꯥꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯊꯣꯡꯉꯦꯕ ꯃꯌꯥꯝ ꯅꯣꯏꯅ ꯈꯜꯂꯝꯒꯅꯤ ꯑꯥꯗ ꯑꯗꯨꯝ ꯊꯣꯡꯉꯁꯨ ꯀꯩꯗꯧꯒꯦ ꯀꯥꯏꯅ ꯑꯗꯣ ꯆꯥꯛꯈꯨꯝꯗꯣ ꯇꯣꯉꯥꯜꯂꯕꯅꯤꯅ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯊꯣꯡꯉꯒ ꯑꯁꯤ ꯇꯤꯡꯁꯤꯜꯂꯅꯤ ꯑꯁꯤꯁꯦ ꯀꯨꯏꯔꯕꯅꯤ ꯆꯥꯗꯕ ꯀꯨꯏꯔꯕꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯇꯤꯡꯁꯤꯜꯂ ꯊꯝꯃꯒ ꯑꯩ ꯀ꯭ꯋꯥ ꯎꯃꯤ ꯃꯌꯥꯗꯗꯨꯅꯅꯦ ꯑꯗꯨꯗꯒꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤꯒ ꯑꯥꯂꯨꯒ ꯑꯃ ꯉꯧꯔꯅꯤ ꯗꯦꯕꯨꯁꯤꯅ ꯃꯕꯣꯡꯅ ꯍꯦꯛꯑ ꯊꯝꯃꯝꯃꯤꯅꯤ ꯌꯦꯟꯅꯝ ꯑꯁꯤꯒꯁꯦ ꯂꯣꯏꯅ ꯃꯥꯅ ꯍꯦꯛꯑꯒ ꯊꯝꯃꯝꯃꯦꯕ ꯑꯋꯥ ꯐꯗꯤꯒꯣꯝꯗ ꯌꯥꯗ ꯈꯔꯁꯨ ꯍꯦꯛꯑ ꯊꯝꯃꯝꯃꯦ ꯑꯗꯨ ꯄꯣꯔꯛꯇ ꯎꯔꯗꯤ ꯉꯥꯡ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯅꯦ ꯎꯔꯗꯤ ꯉꯥꯡ ꯇꯥꯔꯦꯅ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯈꯪꯉꯕ ꯃꯥꯡꯅ ꯍꯦꯛꯅ ꯊꯝꯃꯝꯃꯦꯗꯅ ꯑꯩꯅ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯅ ꯍꯦꯛꯆꯜꯂꯨꯕꯗꯣ ꯉꯁꯤꯗꯤꯅꯦ ꯃꯣꯇꯣꯔ ꯎꯇꯤ ꯇꯧꯔꯅꯤ ꯑꯁꯤꯒ ꯉꯁꯥꯏꯒꯤ ꯎꯇꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯁꯦ ꯁꯤꯒꯤ ꯎꯇꯤꯁꯦ ꯆꯥꯗꯕ ꯀꯨꯏꯔꯕꯅꯤꯅꯅꯦ ꯍꯤꯡꯆꯥꯞ ꯑꯃ ꯈꯪꯗ꯭ꯔꯦꯕꯗꯣ ꯑꯗꯨꯝ ꯌꯥꯔꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯒꯤ ꯑꯁꯤꯒꯅ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯦ ꯉꯧꯗꯣꯏꯅꯤ ꯁꯤꯒ ꯎꯇꯤ ꯁꯣꯛ ꯇꯧꯕꯒꯤ ꯀꯩꯀꯩꯁꯤꯒ ꯂꯩꯔꯦ ꯁꯤ ꯇꯣꯉꯥꯟꯁꯦ ꯉꯥꯟꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯑꯁꯤꯅꯅꯦ ꯑꯩꯅ ꯇꯤꯡꯁꯟꯕ ꯑꯁꯤꯒꯤ ꯁꯣꯛ ꯆꯥꯒꯦꯅ ꯇꯧꯕꯗꯣ ꯃꯄꯨꯅ ꯑꯃꯨꯛ ꯃꯣꯇꯣꯔꯁꯦ ꯇꯤꯡꯁꯜꯂꯝꯕ ꯑꯗꯨꯒꯅꯦ ꯑꯁꯤꯁꯦ ꯊꯥꯡꯒꯠꯂꯒ ꯃꯆꯨꯝ ꯇꯥꯍꯟꯅ ꯊꯝꯃꯦꯕ ꯑꯁꯤ ꯊꯣꯡꯉꯔꯣꯏ ꯎꯇꯤꯁꯦ ꯑꯁꯤ ꯀꯥꯝꯗ꯭ꯔꯕꯅꯤ ꯎꯠꯄꯨ ꯌꯥꯎꯔꯦꯅꯦ ꯑꯩꯌꯥ ꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯏ ꯄꯨꯡ 4ꯒꯤ ꯒꯥꯔꯤ ꯍꯥꯏꯅꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯑꯣꯅꯤꯂꯥꯁꯨ ꯊꯣꯛꯂꯛꯑꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯕꯥꯁꯤꯅꯤ ꯗꯨꯀꯥꯟꯗ ꯆꯪꯉꯒ ꯁꯤꯡꯖꯨꯃꯨꯛ ꯂꯧꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅꯦ ꯃꯄꯥ ꯃꯆꯥꯗꯤ ꯒꯥꯔꯤꯗ ꯆꯠꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯅꯅꯥꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯊꯨꯡꯉꯔꯅꯤ ꯄꯨꯡ 8ꯀꯤꯗꯨꯒ ꯑꯗꯨꯒꯤꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯩꯊꯕ ꯌꯥꯕꯅꯦ ꯍꯌꯦꯡꯁꯦ ꯐ꯭ꯔꯥꯏꯗꯦꯅꯤꯅ ꯍꯪꯆꯤꯠ ꯁꯥꯇꯔꯗꯦ ꯑꯗꯣ ꯁ꯭ꯀꯨꯜ ꯂꯦꯞꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯨꯅꯤ ꯁ꯭ꯀꯨꯜ ꯂꯦꯞꯄꯨ ꯌꯥꯗꯦꯕ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯗꯣ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅꯅ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯗ ꯃꯥꯏ ꯃꯤꯠꯀꯤ ꯄꯨꯡ ꯃꯥꯏꯕꯨ ꯇꯥꯔꯛꯇ꯭ꯔꯤ ꯑꯩꯁꯨ ꯆꯠꯀꯦ ꯍꯥꯏꯅ ꯆꯦꯜꯂꯛꯏꯅꯦ ꯀꯁꯤ ꯃꯤꯠꯇ ꯃꯤꯁꯥꯡꯒ ꯂꯩꯔꯦ ꯆꯠꯂꯦ ꯑꯗꯨ ꯃꯃꯥꯏ ꯍꯥꯏ ꯀꯨꯝꯃꯣꯏ ꯍꯥꯏ पाई तो पूरे हाँ सारे वो लोग को जीवने देखा आप डर रहे थे ना हाँ आई उन्हें को तब चलो को cái đuôi mà chân ngang đồ khá là thiêng cung nè
ꯄꯨꯡ 8 ꯅꯪꯅꯕ ꯍꯥꯏꯅ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨꯃꯥꯏꯅꯒ ꯂꯩꯊꯔꯝꯕ ꯇꯥꯔꯒꯗꯤ ꯁꯣꯏꯕ ꯉꯔꯥꯡꯗꯣ ꯑꯗꯨ ꯉꯔꯥꯡ ꯂꯥꯛꯍꯧꯕ ꯐꯔꯤꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯤ ꯅꯪꯅꯔꯣꯏꯕꯅꯦ ꯄꯨꯡ 3ꯗꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯡ 2 3ꯗꯒꯤ ꯑꯗꯨꯝ ꯇꯨꯝꯃꯛꯇ꯭ꯔꯕꯅꯦꯕ ꯑꯗꯨꯅꯤꯗ ꯅꯪꯅ ꯁꯤ ꯊꯥꯡꯉꯣꯏꯗ꯭ꯔꯣ ꯆꯥ ꯆꯥꯁꯦ ꯏꯃꯥ ꯄꯦꯝꯃ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯥꯔꯣꯒꯤ ꯏꯟꯁꯥꯡꯁꯦ ꯕ꯭ꯔꯤꯒꯦꯗ ꯉꯥꯁꯦ ꯑꯣꯏꯅ ꯊꯣꯡꯗꯣꯏꯅꯤ ꯉꯔꯥꯡ ꯌꯨꯝꯗꯩ ꯍꯜꯂꯛꯄꯗ ꯑꯁꯤꯒꯤ ꯉꯥꯁꯤꯃ ꯐꯥꯔꯒ ꯄꯨꯔꯛꯏꯅꯦꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯔꯛꯄꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯄꯁꯤꯒ ꯑꯁꯤ ꯉꯥꯁꯦ ꯑꯣꯏꯅ ꯊꯣꯡꯗꯣꯛꯑꯦ ꯑꯗꯨꯒ ꯕ꯭ꯔꯤꯒꯦꯗ ꯉꯥꯁꯦ ꯑꯗꯨꯝ ꯆꯝꯃꯦꯅ ꯍꯥꯏꯅꯕꯅꯦ ꯑꯗꯨꯅ ꯇꯤꯜꯍꯧ ꯆꯅꯝ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯤ ꯑꯩꯅ ꯆꯅꯝꯁꯦ ꯃꯀꯨ ꯈꯣꯛꯇ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯖꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯏꯟꯁꯥꯡꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯐꯗꯤꯒꯣꯝꯁꯦ ꯃꯅꯝꯗꯤ ꯈꯤꯇꯪ ꯅꯝꯕ ꯋꯥꯠꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯐꯗꯤꯒꯣꯝꯗ ꯍꯥꯞꯄꯒꯗꯤ ꯃꯍꯥꯎ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯨꯅ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯁꯤꯒꯩꯁꯤꯒ ꯀꯥꯁꯃꯤꯔꯤ ꯃꯦꯊꯤꯁꯨ ꯍꯥꯞꯆꯜꯂꯤꯅꯦ ꯀꯥꯁꯃꯤꯔꯤ ꯃꯦꯊꯤꯗꯣ ꯍꯥꯞꯆꯜꯂꯗꯤꯅꯦ ꯃꯦꯊꯤ ꯃꯅꯥꯗꯣ ꯍꯥꯞꯆꯜꯂꯗꯤ ꯍꯩꯖꯥꯡꯁꯦ ꯀꯨꯡꯁꯨ ꯀꯨꯡꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯍꯥꯎ ꯑꯃ ꯍꯦꯟꯕꯅꯦꯕ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯀꯥꯁꯃꯤꯔꯤ ꯃꯦꯊꯤꯗꯣ ꯑꯗꯨꯏꯗ ꯑꯩꯈꯣꯏꯗꯤ ꯍꯩꯖꯥꯡ ꯊꯣꯡꯕꯗ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯃꯩꯁꯦ ꯈꯔ ꯂꯩꯊꯔꯤꯅꯦ ꯑꯩꯅ ꯃꯩꯈꯨ ꯌꯥꯝ ꯍꯧꯔꯦꯅ ꯁꯦ ꯂꯣꯏꯔꯦ ꯍꯩꯖꯥꯡ ꯊꯣꯡꯕ